ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯦ ꯑꯩꯈꯣꯏ ꯇꯧꯖꯒꯗꯣꯏꯁꯤ ꯃꯔꯨꯑꯣꯏꯅ ꯊꯥꯏꯅꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯐꯧ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤꯡ ꯃꯈꯜꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯗꯩꯅ ꯆꯍꯤ 10 ꯃꯃꯥꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯈꯤꯕꯅꯤ ꯃꯃꯥꯡꯗ ꯐꯧ ꯃꯈꯜ 9 ꯑꯃꯒꯤꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧ ꯄꯨꯟꯅ ꯐꯧ ꯃꯈꯜꯁꯤ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯁꯤ 150ꯅꯤ ꯊꯥꯒꯗꯧꯕꯗꯤ 200ꯒꯤ ꯃꯊꯛꯇꯅꯤ 150 ꯈꯛ ꯊꯥꯈꯤꯕꯁꯤ ꯍꯧꯖꯤꯛꯐꯥꯎꯗ 19 ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯈꯜꯁꯤꯡꯁꯤꯅ ꯐꯧ ꯃꯈꯜ 9 ꯁꯤꯒꯤꯅ ꯑꯇꯩ ꯑꯅꯧꯕ ꯂꯥꯛꯄꯅ ꯁꯤ ꯂꯩꯔꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯄ꯭ꯂꯥꯟ ꯚꯦꯔꯥꯏꯇꯤꯁ ꯑꯦꯟड ꯐꯥꯔꯃꯔꯁ ꯔꯥꯏꯠ ꯑꯣꯊꯣꯔꯤꯇꯤꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯗꯤ ꯃꯣꯏꯗꯒꯤ ꯑꯃꯨꯛꯇꯪ ꯄꯤꯈꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯑꯩꯈꯣꯏꯒꯤ GI ꯐꯪꯒꯗꯧꯅ ꯆꯍꯤ 35 ꯆꯠꯂꯦ ꯆꯍꯤ 35ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯑꯃꯅ ꯃꯣꯏꯅ ꯍꯥꯏꯕ꯭ꯔꯤꯠ ꯁꯦꯝꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯐꯪꯉꯕ ꯐꯧ ꯃꯈꯜꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯅ ꯍꯌꯦꯡ ꯁꯤꯗ ꯃꯣꯏ ꯊꯤꯒꯅꯤ ꯐꯤ ꯊꯤꯔꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯃꯈꯜꯁꯤꯡꯁꯤ खर लेरगदी सी तौद्रगदी अखोई फौ नते मिरमगिनी हाइगिदोइनेबा से खुदम ओइना चाव हारजी चाव मक्तदा लेरिबा चाव ची अखोइना मैतै सिंगना खंगनै चाव अमुब मखल सी खक्तनी पैरेटोन अमुबी अनि सी खक्तनी मयाम खंगिजे पिखरब लमजिदे फंगिजी चाव मखलदा कुनमु फंगि कुनमु से अखोइना मेंटेन तौngम जी हुजिक मरी मगा देन ngамद्रा चाव लेगरे अदगी राइस इधर यम पाक सनग्रे वाइल्ड राइस मयाम वाइल्ड राइस है कोई मणिपुर फंगी मखल मंगा फंगी मरुना वैनु चरा मानवी मुसी लाइफौ चरा है मोदी लोकपद वाब लोकेन खलुरगसु फौजी हयें खावरगे दगा तवरसु हयें खावगे चलबदमदा लोइन केनगिबा अब पृथ्वी की फौ यौरकम से साइंटिस्ट इंडो म्यांमार रीजन ने है चाही 9 ममांगी इंटरनेशनल कन्फ्रेंस राज्य की ओरिजिन से मणिपुर का बर्मा तरफ जगह से खलगा फौजिंग थाई फौजिंग योगपी मरम की क्लाइमेट चेंज क्लाइमेट चेंज थाने की पाई फौसी लोना होगी सात करीनो थानरमदीसे चाथों लेतब वांग अयाबने मैम से मरुना सी मैम से योखत्पगी थबकी मैम प्रेस मीडिया की चिन्नाउनी खमीरमनी अखोई अखोई लमसीदी योखत्पीन मी पंगई लेते थाने फौगी थाने फौटों लेतबना खुदम चाक हाउ धारगदी थानी पाइपुगीदा यामना गन्न थाबदा चंगलेनी फौ मखल जे याम लोइन मुछल मुत्तनबसी प्रेस मीडिया की थोंदगी मयाम तंगना होनमिननबे हाइबि तंगदा याम कोजबनी